Ahanbada Maroiba Pau Manipur Mikhalgidamak ngasi mirep je pisinba marini chanba numita thangmaiban SCda BJP gi mirep oriba Jotin Waikhomna nomination file tawkre hauzik fawbada puna mirep nipana mirep je pisinkre Syria da US na tathakiba counter terrorism raid amada ISIS ke chief Abu Ibrahim al-Hasimi al-Qurayshi masa mathanta bomb pokai handuna mahak amasung mahaki imung manunggi miyoy sing yauna sijakre Kurumzari Poni TV gi nungthilgi pau meeting tabri besingbu taramnok chari hauzik pau sanduk na pizari Manipur gi ahan ba tangka ki mikhal gi dama ngasi mirep je pisinba marini chanba numita thangmaiban SCda BJP gi mirep oriba Jotin Waikhomna Imphal West DC da mahaki nomination file tawkre ngarang humni chanba numita ahan ba tangka ki State Assembly mikhal gi damak BJP gi candidate amasung Manipur Assembly Speaker Yumnam Khemchand Singh Hanagi Minister amasung BJP gi mirep Karam Siam amasung National People's Party NPP gi mirep Konthaujam Sarat Singh yauna mirep mangana makhoi gi mirep che sing pisinki ngasi nungtil pung ani makai fawda ahan ba tangka ki mikhal gi damak punna mirep nipana makhoi gi mirep che sing pisinakre Manipur Assembly mikhal ase tangkak ani thokna February 13 amasung March 3 da pangthokani ahan ba tangka ki mirep che pisin bagi aroi ba tarik ase February 9 ni loinana mirep che lokthok bagi tarik na February 13 ni Syria gi awang nongchupta US na tathakiba counter terrorism raid amada ISIS ke chief Abu Ibrahim al-Hasimi al-Qurayshi sikre akan ba mawongda nong may kapna baga loinana mahak na loto na laydiba mafham adu US ki special forcing na question duna thamkraba matungda Abu Ibrahim al-Hasimi al-Qurayshi masamatanta bomb pokai handuna mahak amasung mahaki imung manunggi miyoy sing yauna sijakibani hairi Thogdok asiga mari lainana US ke President Joe Biden na US na chathaba achoba red amada achoba lalahuba ama hatpa ngamkre haina phongdokhe mahak na makhata na haike Abu Ibrahim al-Hasimi al-Qurayshi asi mahak na tawkhiba maral sing adugi justice mayok na bagi mahutta masa mathanta sizabana fare khanduna masa matom ta bomb pokai handuna imungi miyoy singapuna seminakre Thogdok asi Syria amadi Turkey gi border town Ameta manakta laiba mathol ahumgi residential building amada thokibani English sing ani tarama panda hanagi ISIS chief Abu Bakr al-Baghdadi hatkiba operation adugi matungda ngarangi red asina US na Syria da tathakiba khwaidagi chawba red ama ori loinana US forcing di thogdok aduda asok apan amata yahogdi hairi Pangthokadawriba Manipur Legislative Assembly gi ani suba tangkakta mikhal pangthokadawriba Kakching Assembly gi BJP gi mirep Y Surchandra Singh gi yumda polling committee khaktagi oiba khanna nainabagi mifam amangarang pangthokre mifam aduda state asigi election in charge oiriba Union Minister Pratika Bangmik Kakching District ki in charge Niranjan District Mandal Yuba Morcha IT Cell Kisan Morcha amadi Mahila Morcha gi thaububa kaya su sargyakhe Mifam maduda Union Minister Pratiga Bumik na haike Manipur gi nupi sing di thongna fabini malem da ahanba oina macha sing gi damakta Durga gi saklon loduna British singa lantheng na ke makhoi gi thongna bu thagatli ngasidi makhoi gi thongna bu Modi ji na thagatladuna yumthong khuding gi gas yauhanna ba policy paikhatle yauhan basu ngamle masida natana self help group semduna loan pitha basu haure masigi damakta guarantor gi mathau tahandre Modi masana oijare Prime Minister Modi na Manipur praja gi damak khanduna ILP pikre railway yauhlakpa ngamle Kakching asisu Churchandra gi liching makhada mapung fana phajana semgatli hena mapung fahana bagidamak Surchandra bu amuk hana mikhal asida thagatuna Northeast India hena masak thokpa lamdam ama ohenbada natana development mangjil thaba ingtapa santi leiba nupi singda sakti piba youth singbu santhok leiba Kakching ama soidana ohelasi haina phongdokhe Mifam maduda Kakching Assembly gi BJP mirep Y Surchandra Singh bu matau karamna mai pakhangani loinana tongan ba mandal amadi morcha singa logadaba thogdang singgi matangda district in charge Niranjan Singh ga su kupna khanane nakhe
सरकार मणिपुर में चाहिए कि नहीं चाहिए? चाहिए। और उसका काम सबसे ज्यादा इमाओं को करना है। मणिपुर का इमा 1901 में नुपिलाल इंग्रेज के खिलाफ लड़ाई लड़े, लड़ाई को जीता, इंग्रेज को हरवाया। ऐसा नुपिलाल मेरे मणिपुर का माता है, मणिपुर का इमा। किसके लिए लड़ा? अपना बच्चा का जो चैंग है ना, चैंग ही तो बोलते हैं उसको, इंग्रेज ने आपका लेके जाते थे, बच्चों का खिला नहीं पाते, बच्चा का ऊपर आता है ना तो माँ दुर्गा रूप, दुर्गा होता है ना, हाथ में शस्त्र होता है, माँ दुर्गा हो जाता है, माँ दुर्गा हो जाता है, अपने बच्चों के लिए लड़ाई लड़ता है। हमारी मणिपुर का इमा हिस्ट्री किया है। 1901 में इंग्रेज के खिलाफ चैंग के लिए लड़ाई लड़े और इंग्रेज को हरवा के रखा। लौ सिंगुबा अमदी मना मसिंग थाबदा नोंगी इसिंग खक्ता ngaiduna leiba yarakta ba amadi mising hangalakliba asigi chaba konana ba pothok puthokpada chang naina ising piba mathau taba maramna LLI pam house tagi nachau panthong fauruga tawbul khoizuman classify fauduna ising puriba canal semjin kre IFC digi makada Water Resource Department ki makada yot nung amadi cements zinaduna canal asi yamna cheksina thamduna lobukta ising pinaba thaurang leingak na paikhatli mamang da canal gi nak yet leibaki wall oibana kudong chada ba kaya thengnaramba adu ngasidi paikhat kadori ba thabak asina law ubada achouba ahong ba ama purak bak ngamlagani hairi IGAR gi makhada Assam Rifles ki Jawalamukhi Battalion ki Kangbuna Sapar Maina Police Station ki manung chanba boycott khunku naga village ta NSCN IM gi lotfam ama thugairaga loop asigi kedar ahum khutsu kolaiga konana faraba sing adudi marik nikai abon mai chahi yangkhai apokpa laikhidraba khuicham denang abon mai maithon liang mai chahi yangkhai apokpa laikhidraba Chamhot Pak Malang Mai Amadi Siraibo Malang Mai Chahi Kunipan Apokpa Khange Huisanang ni Makoi Ahumak Langka Village Kangpopi District Tagini Makoi dagi kapa yari ba nong may maru ahum yauba magazine ga konana 7.65 ki pistol ama maru tara mathoy yauba countryman shotgun ama countryman hunting gun ama loinana extortion slip contract ret fangki Makoi ahumak ngarang nungtil mari lainaba sa Parmayna Police Station na sinakrahari Pearlvine International Digital Bank Manipur Mixed Team na Elangbam Ongbi Resina na kidney transplant torba matungda nauhongna na masa kudong tiningay oirakpadagi makata na laying bada imung manunggi senthunggi pibam hainingay laite na awabagi mayuk na bagi pau tabadagi Mixed Team na nambol mongjing laikay Students Union Club and Library gi kutangda Elangbam Ongbi Resina laifam maybam chingmang nambolda lupali sing mga kuchinakre Nasi Pearlvine International Digital Bank Manipur Mixed Team Hariba Team Musna Elangbam Ongbi Resina Husi Ana kidney transplant or Matunda Amuhanna Udong Pinay Umani Sochilapa Ar Husi Mark lying of one of the Munigi sent to me to Adumatic Wava Adu Ubudagi Nampon Mongzing Student Union Club and Library na Hariba Regina gi adung lawa awa bu khar du worim so to na ba hayo sari ya dina changchani ba thorum singda haiba Pearlvine International Digital Bank Manipur Mixed Team na haisna MD gi duna haiba nabon mongjing lekai Student Union Club and Library gi khuthang da yelam mong bi Regina gi munung da 5000 gi yengbang ma ibala Muscle power amasung gun culture na mikhalda mai pak pangamloy haina lakadoriba Manipur Assembly mikhalda National People's Party NPP gi mirep oiriba Oromena haikre Singzamai ACG sitting MLA su oiriba BJP gi mirep Yumnam Khemchan Singh gi worker singna mahaki worker singda nongmai utuna ki halai haibagi mayokta Singzamai mayengbam laikai da tathakiba wakat mifam amagi manungda ngarang rival ani gi workers singi marakta khatna choina bagi thogdok ama thoke
Oromena mahaki workers singda kihan khanghan kiba adu yaning neba fongdoki mangonda miyamgi support henadum fangbangam gani haina mahakna haiki. Singzamai SCG elector singna su asigumba mikhalda money power gi mayokta chapchaba pakum pinaba matam adu yaure haina su mahakna fongdoki. Haukiba January gi tang kuntareta masagi anaba amadagi laikhidraba Thoubal athokpamdagi BDF Personnel Assem Rajenda ngarang Thoubal SP Jogesandra Haubizam gi mityeng makhada BDF Welfare Association Thoubal District ki Thaumising amasung DSQ Thoubal gi Reserve Officer Inspector Kaisam Prem Kumar Mangang amadi Caster PS Hembasingga punna kutsam naduna laikhidrabagi mayumda chatuna mahaki loina bida lupa lakh ani gi mateng kutsinakre. Ngarangi selgi tengbang kutsinabagi thoram aduda laikhidrabagi loina bina mahaki machanupa mapagi mahuta thabak hapinaba Manipur Sarkar amasung Police Department ki makok thongbasingna pungning singsilaki hairi. Hauzik pawgi marakta natin ma-break ama laminasi. Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gidamak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi Makata pa paubizari. Candidate amagi election meeting da wangang luba booth level officer BLO ama thabaktagi suspend tawkre wangkem SC da candidate oriba amagi public meeting amada wangang lubagi video clip ama mamang thagi kuntra mathoi da upload torakpadagi returning officer ni yengselaba matungda SC asigi 32/10 gi booth level officer BLO oriba Tangjeng Ningthau High School gi graduate teacher ama election gi model code of conduct thugai bagi damak service tagi suspend tawkhibani hairi suspend tawkraba oja adugi maming di mutum syamo kawi tha asigi tang anida thokhiba Union Public Service Commission MP UPSC gi notification da mitay mayek ne exam thaba yabagi option yarok taba ase lamdam asigi mahiroi singi damak amasung tunglam chatki laibak thibani amasung thawong asi thamoi sokna nungnang ba fawba amadi taraina lawdabaga loinana athuba matamda mari leinaba Manipur laingak na hariba exam asi thaba nangnaba sinbiu haina mitay irol yek loina silon apun balu milal kanglai pak General Secretary Huirem loikhom mitay na thadorak pa cherol amana hairi Inglising ani taruk tagi ahan ba tangkak tagi mitay mayek na mahimasing tamba horakibana ngasidi MA gi ahum suba semester gi exam tawgadare amadi punna chahi taruk suraklaba fawbada iramdam asida lairiba university singda mitay mayeki oiba textbook matam chana fanghandaba asigi tungi kunai sigi yumbi oirakadoriba mahairoi singda chawna awaba chaitheng mayuk nagani maramasina lamdam asida lairiba Manipur University of Culture Dana Manjuri University Bir Tukandrojit University singi pukning singsale mahairoi singda mitay mayeki oiba textbook phangdaba lairik singdagi BA amasung MA gi changyeng lobada mitay mayekta onthoktriba lairik singdagi wahang hangbidana basu hairi karigumba masigi onna taina bada laklabadi milalna tuminna khak laithokloi amasung tauriba exam adu thingzangani haina cherol aduna makhatari Jiribam district ki Vidyanagar da laiba multi-purpose hall da IGPMN and sector gi makhada marfu taret suba battalion CRPF ucha thol na sinduna civic action program Englising anikun mathoi gi makhada numit nini chupna pangthokadaba badminton tournament ama ngarang hogdokre tournament hogdopagi thoram aduda Jiribam gi retired SPM movie sing Jiribam Badminton Association ki President Lal Bahadur Gwala
District Youth Affairs and Sports Officer M. Tilok Singh, Marfu Taret Suba Battalion CRPF की Commandant Huidrom Premjit Singh, Marfu Taret Suba Battalion CRPF की CMO Dr. Florence Gangmai amasung Marfu Taret Suba Battalion CRPF की Second in Commandant TK Lal Sarugakhe. Badminton tournament asida punna nupa machagi team taramathoina saruk yari. Ngarang sanakiba first match ta CH Ibo Chauba amadi H Bisorjat Singhi pair na KH Gopesor amadi O Maipak Singhi pair bu point kunmathoi taramapan amadi kunmathoi taramapan da maithiba pikhi. Second match ta AK Sarananda Singh amadi L Suresh Maitegi pair na N Pritam amadi N Mohendro Singh bu point kunmathoi taramathoi amadi kunmathoi tara tarukta maithiba pikhi. Ahum suba match ta H Premjit Mitay amadi TH Homendro gi pair na Lal Bahadur Gwala amadi S Indrajoy Singh gi pair bu point kunmathoi taramathoi amadi kunmathoi taramari da maithiba pikhi. Imphal la phongba pauche singi maru iba pau khara yengminasi. Sangai Express ECI na yengsinba lakani CEO COVID-19 dose listing taraga chartred ka humpudra nithoi kapki speaker yauna mirep je sing pisinkre NPP na single largest party oigani sangma pokna firm license nongmai listing tara taret ka chamaga marfu taret laukhatle Koti humpudra nipan dasmik maudra nithoi gi potlam sing fagatle CEO BJP के गवर्नमेंट मियामना याबनते भक्त चरण इम्फाल वेस्ट डिस्ट्रिक्ट ता पुन्नमी मंगाना मिरेपजे पिसनख्रे बीजेपी की शासन थमदुना शांति हलखनसी चीफ मिनिस्टर नहारोल की थौदांग राहुल गांधी ना मियामबु लाना लमजिंग याबा वाफम सिंह फोंगदोक्ट्रिंगैदा मणिपुर की चन्नबी हाना खंगदबनी चीफ मिनिस्टर बीजेपी अमसुंग कांग्रेस नतना पार्टी अमतदा क्रिमिनल केस ता चेनबा कैंडिडेट सिंगी लिस्ट थागलक्ट्री स्पीकर खेमचान यावना मियोय मंगा नॉमिनेशन फाइल तौख्रे कांग्रेस मिरेप सिंह मिखल माई पाकलबा तुंगदा चोंथोक चोंसिन तौदनबा वासक लौमिनख्रे हुयेन नंपाव इलेक्शन कमीशन ऑफ इंडिया की टीम अमना मिखल की थौरांग सिंह फेब्रुआरी तरेता लाक्तुना यंगसिलगदौरी स्पीकर खेमचान यावना कैंडिडेट तरेतना नॉमिनेशन फाइल तौरख्रे चिंगदा तरा तमदा कुंट्रा कादुना बीजेपी की लेंगाक हलकनी बिरेन वांगखेम अमसुंग सिंगजमैदा एनपीपी की कैंडिडेट अमदी वाकर सिंह नोंगमैना की हेलमले अरोइबदा मरोइबा पाव अमुहना मणिपुर मिखल गिदमक ngasi mirep je pisinba marini chanba numita Thangmaiban Esida BJP gi mirep oriba Jotin Waikomna nomination file tawkre hauzik fawda puna mirep nipan mirep je pisinkre amadi Syria da US na tathakiba counter terrorism raid amada ISIS ke chief Abu Ibrahim al-Hasimi al-Qurasi masa mathanta bomb pokhai handuna mahak amasung mahaki imung manungi miyoy sing yauna sijakre Poni TV ki nungtil gi pau mit yeng tabi basing bu amukana krumzari